तसेंना जामना फजबनी समजिरे था मरी मरी की चेफो असिगुमा समजिरे फोमगे जामना अयान पेंजरी बदी लाइक फोमा सैलें लाइक उपन्यास वारी मचा नैनब लाइक फोमदी अईबा अदुना अमुक्तंगी ओइना लाइक अदो होय सेकंड एडिशन थर्ड एडिशन फोर्थ एडिशन पुथोपना अमनी अमुक्तगी ओइना पुथोपनी पोट अदो अमुक्तंग दा लैहरबनी लाइक अमा फोंबा हाबसे सैलें अमा लई सैलें की लाइक अदो सैलें की लाइक अदो एसिडिस अदुम लैरगदबनी सेकंड एडिशन ओरगसु अदुम सैलें की लाइक तो लैरगदबनी थर्ड एडिशन ओरगसु अदुम लैरगदबनी मतव अदुम वारी मचा उपन्यास अमसुम नैनब लाइक ओरगसु अदुम लैरगदबनी अदुना मैगजीन का अमसुम चेफोंग खेनरी बाइबबु मैगजीन दी था की ओइबा जाय था अहुम की ओइबा जाय था अनी की ओइबा जाय था मरी की ओइबा जाय था तरुक की ओइबा जाय सही की ओइबा जाय मसिदा पीरिबा आई मिसिंग इंस्पिरेशन अमसुम वखन थगत नबगी चांग चावबा लांजंग अमा लांजिंग पुरेन ओइना लैनिबा समाज अदुगी लांजिंग पुरेन ओइबिरिबदी अखोइगे मैगजीन अमसुम चेफोंग मरमदी मरी सुबदा फोंगिबा आर्टिकल सिंजेने मंगा सुब फोंबदा यावरारो अनोब ट्रेन अमा लानी तरुक सुबदा अनोब ट्रेन अमा लानी अदुना आई बसिंगसु मकल मथेलगी आई बसिंगदो फोरकनी अमसुम आईबा फोरकनबा अमसुम नायसिबु मतम मतम के अपडेट तौना उखटपगी जामना फरबा खुलाइदी चेफोंग ने हाइजनी अदुना असिगी चेफोंग असिदा अयाकना सुम चौराप जेंजबदा चेफोंग असिदा सैलें वारें अमसुम वारी मचा जावरे अदुबो मसी अयाकना लुक की मा गैदा आइना नोलुना थमजनिबदी वारें नैनबासा मसीने हेना खुद थांजनिनी जामना सैलें सिदी वारी मचा सिदी जामना मपुंग फाइ याम लैहरे अदुबो हौजिकी मतमदा अखोइ नैनबसे यामना वाली अदुना मसीदा मक्ता जावरिबा मसीमक्ता जावरिबा अखोइ कुंजलालगी पुआरी की तांकक अमद बिहारा मसीमै हिनब होनबदा कुंजलालना पारमगदब लाइरिक थिरमगदब पोषक कयामुक थिरबा मतुंगदा खंगदब अखोइदा खंगनब मांगना वारें असिदा सोइदमकी पीरि हाबिसु हाइने अदुगा लोइना लोइना मसिदा मैतैना हिंदू लौद्रिङैदा पांथोकनरंबा इरात थौनिरोलसिं यामना कानग्रबा अखोइ अहन ओइरबा सही हुकुत्रा लालाबा अखोइ बौदा हुजी कुरात लमदाइबा अमसुम कुरात लमदाइबा अदुगैगी अखोइगी सजीबु चैराउबा सिंग सकपा अदुगे इमेल धादा लैबा थवान पोथोकपा अपोलाकपा लै नोंसाबा चुंगोंबा हाइबसिंजा अखोइ अदुम चिंगुंगदा खरा काबा नतना थवैना अखोइना अङांसिंगदा ओजा ओइबनिना कॉलेजता लाइक तंबिनबगी मतांगदुदा अदुगुंबा टॉपिक अदु तारगदी मतांग अदुदा कोइना टॉपिक अदुदा लोखलगा अदुम पारगा अङांसिंगदा ताखिबतनी अदुगा मसिदा आर्टिकल सिदा यामना मयेक सेंगना था तरनिथोय असिदा मैतै जाति अखोइना करी तौरमनी करी तौफम थोई हाइबदो अदुकी मतिक अईबसिना मखल मथेलगी लाइक नैनरगा इबिरेपसा मसे अखोइदा तनतना औरैबा नारोनसिंगदा यामना लौसिंग अमा अमसुम मकोइदा खांगनजनिबा आर्टिकल ओय अदुना अयाना मरुओइना हाइजनिंगसे असिगुम नैनबसिंग असे समजिरैदा मतम मतम गे हापिदुना समजिरैदा सोइदमकी मणिपुरी समाज की चलिबा कोंचल असे अप टू डेट तौबिरकनी हाइबगी चावरबा आशा थमजे अइना हाइजबदि वारें असिदा मरुओइना थमजरगा वारी मचा उपन्यास सैलेंबु आई थवोइजदब नचदे उपन्यास वारी मचा सैलेंजु यामना तंगाई पदे साहित्य के यामना चावरो पोथोने असिगजु अइना वारी मचा मचु पागी वारी मचा रिजु अदुम मयाम पाबिरगे हेने खंगनी
ꯌꯥꯝꯅ ꯐꯖꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏ ꯈꯣꯟꯖꯦꯜꯗꯨꯒꯤ ꯈꯣꯟꯊꯥꯡꯗꯤ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯃꯁꯤꯗ ꯃꯨꯁꯂꯤꯝ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯅꯦꯍꯔꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯁꯦ ꯄꯤꯔꯝꯕ ꯏꯟꯁꯄꯤꯔꯦꯁꯟꯗꯣ ꯃꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯄꯥ ꯂꯩꯒꯗ꯭ꯔꯕ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯁꯦ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯔꯣꯏꯗꯕꯅꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯦ ꯃꯁꯣꯝꯗ ꯃꯥꯅ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯈ꯭ꯔꯤꯁꯇꯥꯟ ꯈꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯥꯏꯕꯅꯤ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯏꯒꯤꯁꯦ ꯈꯨꯠ ꯁꯥꯁꯦ ꯀꯛꯊꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯏ ꯃꯆꯨꯁꯦ ꯆꯞ ꯃꯥꯟꯅꯕ ꯑꯉꯥꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯖꯦꯜ ꯑꯃ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯄꯤꯔꯤ ꯊꯣꯛꯆꯣꯝ ꯑꯟꯖꯅꯥꯅ ꯏꯕꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯐꯝꯕꯝꯅ ꯌꯦꯡꯕꯗ ꯋꯥꯔꯤ ꯃꯆꯥꯒꯤ ꯁꯩꯔꯦꯡꯒꯤ ꯌꯥꯝ ꯐꯖ ꯐꯖꯕ ꯄꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯃꯥꯕꯝ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯃꯃꯥꯒꯤ ꯑꯍꯥꯟꯕ ꯂꯩ ꯌꯥꯝ ꯐꯖꯕ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡꯁꯨ ꯂꯩꯇꯦꯡꯉꯤ ꯑꯗꯣ ꯑꯇꯩꯗꯤ ꯑꯩ ꯂꯣꯏꯅ ꯄꯥꯕ ꯉꯝꯗꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯡꯊꯣꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯁꯝꯖꯔꯤ ꯍꯥꯏꯕꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯗꯤ ꯃꯗꯣ ꯀꯌꯥ ꯇꯧꯗꯦ ꯑꯗꯨ ꯀꯔꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯇꯧꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯃꯥꯏꯕꯤ ꯁꯥꯕꯗ ꯅꯨꯄꯥꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯈꯝꯕꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯕꯥꯟꯗ ꯊꯦꯠꯆꯟꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯒ ꯁꯝꯖꯤꯔꯩ ꯍꯥꯏꯕꯁꯤꯃꯛꯇꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯃꯆꯨ ꯍꯥꯞꯀꯠꯄ ꯑꯗꯨꯒꯨꯝꯕ ꯐꯖꯔꯕ ꯃꯤꯡꯊꯣꯜꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛꯅ ꯂꯧꯔꯤꯕꯁꯦ ꯏꯃꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖꯁꯦ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯝꯖꯤꯔꯩ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯄꯥꯎꯖꯦꯜꯗꯤ ꯏꯃꯥꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯃꯜ ꯂꯩꯍꯟꯅ ꯏꯃꯥꯒꯤ ꯂꯥꯞꯄꯒꯤ ꯁꯝꯖꯤꯔꯩꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯕꯅꯤ ꯑꯗꯨꯅ ꯁꯝꯖꯤꯔꯩ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ శ్రీ శ్రీ ꯏꯔꯣꯡꯕꯝ ꯆꯟꯗ꯭ꯔ ꯁꯤꯡ ꯏꯄꯨ ꯑꯁꯦ ꯃꯌꯥꯝꯅ ꯏꯄꯨ ꯍꯥꯏꯅ ꯈꯪꯅꯩ ꯑꯩꯃꯛꯇꯤ ꯇꯁꯦꯡꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ 1982ꯗꯅꯤ ꯑꯩꯅ ꯊꯣꯛꯂꯛꯄꯁꯦ ꯃꯅꯤꯄꯨꯔꯗ ꯆꯍꯤ 10ꯃꯨꯛ ꯍꯦꯟꯅ ꯃꯥꯡꯉꯨꯔꯕꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯏꯄꯨꯁꯤꯒꯤ ꯃꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯅ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯄꯨꯁꯤꯒꯤ ꯅꯥꯛꯇ ꯆꯠꯂꯦ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗꯒꯤ ꯐꯪꯉꯛꯄ ꯏꯄꯨꯁꯤꯒꯤ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀꯣꯝ ꯁꯅꯥ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯥꯏꯕꯝ ꯔꯥꯝꯆꯣꯔꯣꯟꯒ ꯍꯥꯏꯔꯤꯕ ꯍꯔꯤꯆꯔꯟꯒ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯃꯥꯏꯆꯧ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯁꯅꯨꯒꯥ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀꯣꯝ ꯁꯅꯥꯁꯤꯅ ꯑꯩꯅ PhDꯒꯤ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯇꯧꯕꯁꯤꯗ ꯃꯥꯅ ꯏꯄꯨ ꯆꯟꯗ꯭ꯔꯁꯤꯡꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯏꯄꯨ ꯆꯟꯗ꯭ꯔꯁꯤꯡ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗꯒꯤ ꯏꯄꯨ ꯆꯟꯗ꯭ꯔꯁꯤꯡꯁꯦ ꯀꯁꯥꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯥꯟ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯕꯦꯡꯒꯣꯂꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯇꯝ ꯈꯔ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀꯣꯝ ꯁꯅꯥ ꯍꯣꯏꯁꯦ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅ RK ꯁꯝꯐꯥ ꯕꯤꯀꯣꯝ ꯁꯅꯥꯅ ꯋꯥꯔꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯍꯥꯛ ꯃꯍꯥꯛꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯁꯛꯁꯦ ꯈꯪꯉꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯛꯊꯦꯡꯅꯅ ꯎꯅꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯂꯥꯛꯑꯒ ꯎꯅꯕ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯕꯣꯇꯣꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒꯁꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯒꯤꯗꯃꯛꯇ ꯃꯍꯥꯛ ꯀꯌꯥꯝ ꯃꯥꯒꯤ ꯃꯊꯋꯥꯏ ꯑꯃꯁꯨꯡ ꯃꯁꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯅꯤꯄꯨꯔꯤ ꯁꯃꯥज ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯉꯣꯟꯗ ꯂꯩ ꯍꯥꯏꯖꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯩꯅ ꯇꯠꯇꯅ ꯆꯠꯇꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯟꯈꯤ ꯃꯥꯒꯤꯁꯦ ꯆꯦꯐꯣꯡꯁꯦ ꯍꯧꯕꯁꯦ 73, 4 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯊꯣꯔꯛꯄꯅ 82ꯗ ꯊꯣꯔꯛꯄꯅꯤ ꯆꯍꯤ 10 ꯍꯣꯏ 9-10ꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗꯩ ꯊꯣꯔꯛꯄꯒꯤ 9-10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯃꯗꯨꯗ ꯑꯩꯁꯨ ꯈꯜꯂꯦꯕ ꯑꯁ ꯏꯄꯨꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯦꯐꯣꯡ ꯑꯃ ꯇꯧꯕ ꯉꯝꯃꯒ ꯑꯩꯁꯨ ꯀꯩꯗꯧꯕ ꯉꯝꯃꯣꯏꯗꯣꯏꯅ ꯈꯟꯕꯒꯤ ꯃꯇꯥꯡꯗ
ꯃꯇꯝ ꯑꯁꯤꯗ ꯑꯩ ꯖꯣꯅꯣꯇꯥ ꯀꯣꯂꯦꯖꯇ ꯂꯩꯔꯤ ꯖꯤ ꯀꯣꯂꯦꯖꯇ ꯂꯥꯛꯇ꯭ꯔꯤ ꯏꯁꯥꯒꯤꯁꯨ ꯄ꯭ꯔꯦꯁ ꯑꯃ ꯂꯩꯖꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯃꯥꯁꯦ ꯑꯩꯁꯨ ꯆꯦꯐꯣꯡ ꯑꯃ ꯍꯧꯔꯒꯦ ꯍꯥꯏꯗꯅ ꯋꯥꯀꯠ ꯍꯥꯏꯅ ꯆꯦꯐꯣꯡ ꯑꯃ ꯑꯩ ꯆꯍꯤ 4-5 ꯑꯩꯁꯨ ꯆꯠꯊꯖꯔꯝꯃꯤ ꯑꯩꯒꯤ ꯋꯥꯀꯠꯇꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯉꯁꯤꯒꯤ ꯃꯥꯏꯆꯧ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯀꯨꯟꯖꯂꯥꯜ ꯃꯍꯥꯛ ꯁꯨꯅꯥꯏꯗꯒꯤ ꯂꯥꯛꯇꯨꯅ ꯁꯨꯅꯥꯏ ꯀꯥꯕꯨꯒꯟꯁꯇ ꯍꯥꯏꯔꯤꯕ ꯋꯥꯀꯠ ꯑꯁꯤꯗ ꯃꯥꯅ ꯑꯥꯔꯇꯤꯀꯜ ꯏꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯏꯈꯤꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯃꯟꯕ ꯖꯔꯅꯦꯜꯁꯤꯡꯗꯨꯗ ꯌꯥꯎꯔꯤ ꯃꯗꯨ ꯎꯔꯨꯔꯒ ꯑꯩꯅ ꯈꯜꯂꯤ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯃꯥꯒꯤ ꯅꯣꯡꯄꯣꯛ ꯃꯩꯔꯥꯗ ꯍꯥꯞꯈꯤꯕ ꯋꯥꯀꯠꯇ ꯍꯥꯞꯈꯤꯕ ꯃꯁꯤꯅ ꯑꯏꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯁꯦ ꯄꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯨ ꯆꯟꯗ꯭ꯔꯁꯤꯡꯅ ꯅꯣꯡꯄꯣꯛ ꯃꯩꯔꯥ ꯇꯧꯔꯝꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯁꯤꯗ ꯍꯥꯏꯔꯤꯕ ꯕꯣꯔꯥꯛ ꯇꯝꯄꯥꯛꯇ ꯑꯏꯕꯒꯤ ꯃꯁꯤꯡꯁꯦ ꯍꯦꯟꯅ ꯌꯥꯝꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯁꯩꯔꯦꯡ ꯏꯔꯧ ꯋꯥꯔꯤ ꯃꯆꯥ ꯏꯔꯧ ꯅꯩꯅꯕ ꯏꯔꯧ ꯍꯥꯞꯄꯤꯒꯦ ꯑꯗꯨꯅ ꯏꯄꯨꯅ ꯀꯅꯥꯒꯨꯝꯕꯒꯤ ꯑꯥꯔꯇꯤꯀꯜꯗ ꯃꯥ ꯑꯐ ꯐꯠꯇ ꯌꯦꯡꯗꯦ ꯃꯥ ꯄꯤꯕꯨ ꯄꯤꯔꯒꯗꯤ ꯃꯥ ꯍꯥꯞꯄꯤ ꯑꯗꯨꯃꯛꯅ ꯃꯇꯝ ꯃꯇꯝꯗ ꯏꯄꯨꯒꯤ ꯅꯣꯡꯄꯣꯛ ꯃꯩꯔꯥ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯂꯣ ꯁ꯭ꯇꯦꯟꯗꯔꯠꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯏ ꯇꯁꯦꯡꯕꯗꯤ ꯃꯗꯣ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯦꯡꯕꯗꯗꯤ ꯂꯣ ꯁ꯭ꯇꯦꯟꯗꯔꯠꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯐꯒꯦ ꯐꯧ ꯐꯔꯣꯏ ꯇꯧ ꯄꯤꯔꯛꯄꯨ ꯄꯤꯔꯛꯑꯕꯗꯤ ꯃꯥꯅ ꯍꯥꯞꯄꯤꯕꯗꯣ ꯑꯏꯕꯗꯣ ꯑꯩꯅ ꯉꯁꯤ ꯏꯗꯨꯅ ꯑꯃ ꯍꯥꯞꯈ꯭ꯔꯒ ꯍꯥꯞꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯊꯪꯗ ꯑꯩ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯣ ꯐꯥꯎꯔꯣꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯞꯄꯛꯑꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯍꯥꯞꯄꯤꯈ꯭ꯔꯦꯗꯅ ꯍꯥꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯁꯦ ꯏꯄꯨꯅ ꯄꯤ ꯑꯗꯨꯕꯨ ꯏꯄꯨꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯀꯨꯟꯖꯂꯥꯜꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯗꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯤꯔꯒꯅꯤ ꯃꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯩꯔꯤꯉꯩꯗꯗꯤ ꯃꯤꯑꯣꯏꯕꯗꯨꯒꯤ ꯃꯁꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯤꯗꯦ ꯑꯃꯁꯨꯡ ꯊꯑꯣꯏꯕꯤꯗꯦ ꯎꯁꯤꯠꯄꯤꯗꯦ ꯃꯤꯑꯣꯏꯕꯗꯨꯅ ꯂꯩꯇ꯭ꯔꯒ ꯀꯨꯏꯔꯒ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯂꯪꯊꯣꯔꯛꯄ ꯉꯥꯟꯊꯣꯔꯛꯄ ꯁꯟꯗꯣꯔꯛꯄ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯏꯂꯨꯡꯉꯝ ꯏꯄꯨ ꯆꯟꯗ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯁꯟꯗꯣꯛꯅ ꯏꯕ ꯌꯥꯕ ꯁꯣꯏꯗꯅꯃꯛꯀꯤ ꯃꯆꯥꯛ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯁꯩꯌꯧ ꯑꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯥꯏ.ꯑꯦꯁ ꯅꯤꯡꯉꯣꯝꯅ ꯃꯁꯤꯃꯛ ꯄꯥꯏꯈꯠꯄ ꯑꯁꯤꯃꯛꯇꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯇ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧ ꯃꯌꯥꯝ ꯃꯣꯏꯔꯨꯗꯤꯟ ꯂꯩꯔꯤ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯙꯋꯜ ꯂꯩꯔꯤ ꯑꯣꯖꯥ ꯕꯣꯖꯦꯁꯣꯔ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯅ ꯏꯅꯤꯡꯉꯛꯄ ꯅꯩꯅꯅꯤꯡꯉꯛꯄꯒꯤ ꯃꯊꯧꯅꯥ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯣꯡꯗꯣꯔꯛꯀꯅꯤ ꯃꯁꯤꯅ ꯏꯂꯨꯡꯕꯝ ꯏꯄꯨ ꯆꯟꯗ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯍꯤꯗꯝ ꯂꯧꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯆꯥꯎꯔꯕ ꯑꯁꯥ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯋꯥꯁꯦ ꯇꯦꯟꯒꯦ ꯇꯧꯔ ꯍꯦꯛꯇ ꯇꯦꯟꯕ ꯌꯥꯗꯦ ꯍꯦꯛꯇ ꯁꯥꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯊꯥꯒꯠꯂꯒꯦ ꯇꯦꯟꯖꯔꯒꯦ ꯍꯥꯏꯔꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯑꯩ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯆꯤꯐ ꯒꯦꯁ ꯍꯥꯏꯅ ꯄꯤꯕꯤꯕꯁꯦ ꯃꯁꯤꯗꯩ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯄꯥ ꯅꯣꯅꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯍꯔꯝ ꯃꯅꯤꯄꯨꯔꯤ ꯏꯁꯩ-ꯂꯨꯞꯄꯨ ꯁꯧꯒꯠꯄ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯩꯌꯧ ꯑꯣꯏꯅ ꯃꯥꯅ ꯍꯥꯏꯗꯤ ꯁꯦꯟꯒꯤ ꯇꯦꯡꯕꯥꯡ ꯈꯔ ꯄꯤꯕꯤꯔꯒ ꯍꯧꯔꯝꯕꯁꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯃꯥꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯒꯣꯄꯥꯜ ꯁꯅꯥꯅ ꯑꯃꯨꯛ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥ ꯃꯦꯝꯕꯔ ꯑꯣꯏꯅ ꯌꯥꯎꯔꯣꯏ ꯇꯧ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯑꯁꯤꯒꯨꯝꯕ ꯂꯨꯞ ꯑꯃ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯥꯅꯁꯨ ꯈꯔ ꯀꯠꯁꯜꯂꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤꯍꯥꯅꯁꯨ ꯁꯨꯝ ꯀꯠꯁꯜꯂꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯄꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯙꯤꯔꯦꯟꯅꯁꯨ ꯀꯠꯁꯜꯂꯝꯃꯦ ꯑꯩꯈꯣꯏ ꯌꯥꯔꯤꯄꯣꯟꯗꯒꯤ ꯂꯥꯛꯄ ꯑꯗꯨꯅꯁꯨ ꯑꯣꯖꯥ ꯁꯣꯄꯣꯟꯅꯁꯨ ꯈꯔ ꯀꯠꯁꯜꯂꯝꯃꯦ ꯑꯗꯨꯅ ꯑꯩꯁꯦ ꯆꯤꯐ ꯒꯦꯁꯀ ꯑꯣꯏꯁꯜꯂꯨꯔꯕꯅꯤꯅ ꯀꯠꯇꯕꯁꯦ ꯏꯌꯥ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯦꯡ ꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯕꯦꯒꯁꯦ ꯍꯥꯡꯗꯣꯛ ꯌꯦꯡꯕꯗꯕ ꯆꯥꯝꯃ ꯆꯅꯤ ꯆꯦꯄꯒꯨꯝꯕꯗꯤ ꯌꯥꯎꯔꯤ ꯑꯗꯣ ꯁꯦꯟꯁꯦ ꯌꯥꯝ ꯁꯨꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ
ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯛꯎ ꯌꯥꯝꯅꯗꯤ ꯉꯝꯖꯔꯔꯣꯏ 3,000 ꯈꯛꯇꯪ ꯑꯩ ꯀꯥꯞꯁꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯁꯤꯅ 3,000ꯁꯤꯅ ꯃꯁꯤ ꯂꯥꯈ 3 ꯅꯥꯏꯅ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯀꯣꯟꯖꯦꯟ ꯂꯩꯀꯥꯏ ꯆꯠꯀꯗꯧꯔꯤꯁꯦ ꯁꯨꯕꯣꯡꯒꯣꯔꯅꯦ ꯒꯣꯄꯥꯜꯅ ꯑꯩꯅꯦ ꯆꯠꯀꯗꯣꯏꯁꯦ ꯄꯩꯁꯥ ꯄꯨ ꯆꯠꯇꯣꯔꯤꯅꯤ ꯃꯔꯝꯗꯤ ꯁꯤꯕꯁꯥꯒꯣꯔꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯇꯦꯡꯕꯥꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯦ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯨꯛ ꯀꯨꯔꯣꯡꯒꯣꯟꯅꯔꯅꯤꯒꯤꯗꯨꯁꯨ ꯑꯩꯈꯣꯏ ꯌꯥꯎꯖꯔꯤ ꯁꯤꯕꯁꯥꯒꯣꯔꯒꯤ ꯀꯨꯔꯣꯡꯒꯣꯟꯅꯔꯅꯤꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯂꯤꯡꯅꯕ ꯇꯧꯔꯤ ꯃꯗꯨꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯑꯗꯣ ꯃꯍꯥꯛꯇꯤ 10,000 ꯄꯤꯈ꯭ꯔꯦ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯄꯥꯏ ꯑꯩꯅ 9 ꯈꯛ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯖꯤꯂꯥꯗꯣ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝꯕ ꯃꯇꯝꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯒꯦ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯑꯩ 3,000 ꯈꯛꯇꯪ ꯀꯥꯞꯁꯤꯟꯖꯒꯦ ꯑꯣꯖꯥ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩꯒꯤ ꯈꯔ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯈꯔ ꯂꯣꯟꯕꯁꯤꯡꯁꯦ ꯃꯌꯥꯝꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯅꯥꯗ ꯀꯥꯞꯄꯨꯒꯦ ꯀꯥꯞꯄꯒꯦꯅꯦ